Nate. Te toque em tu. Good evening. Notice window bu thawai tani yang biri ba khwai puna makpu ahan ba maktada kaisham YAIPHABA na ikokno na khurumjari loina na taram nokjari. Notice window na puthokjaba thoram notice dialogue hairi ba dialogue asi lamdam asi thokli ba maruoi ba thawdo wathok sing kupna khanna naina bagi thoram amani. So welcome to Notice Dialogue where issues speak louder than the words. Tonight our topic on Notice Dialogue is CM Biren hits out at Congress MP and MLA. Koi ningsing be nan BJP ki office tamban sanglen hari Muhammad Sida Sambidan Gaurab Abhiyan haiba program amada Manipur ki chief minister na hojik Manipur da unrest ori baje mamang da palamba Congress makoina makoi ki tenoi matamda mathau fazana torom da ba niyom chuma torom da ba aduna manam oiraga oikini haiba yam chawba accusation ama leiba at the same time Congress ki handak ta mihut oiraga chatkiba Manipur ki MP anina ngasi phawda Manipur ki core issue sida parliament da fazana wangang bangam da ba loina loina tongan ba blame game haiba tare tisat litti haiba chengdokka sengjinga MP dagi chengdokka sengjinga leidi masi mayam aje khogi Manipur ki chief minister na Congress ki hanagi veteran Congress person hai tare hana former union minister weramba PC Dambaram na maki tweet amada mutpuni muthakre thuna da Manipur ki solution aje khogi maru ena major community ohum je tongan na kaithuwa thamari solution purakani hagi wafam adubu yaningda phongdoktana Manipur thugai bada Congress na yamna pami hagi wafam masi punam ase khoi ngasigi dialogue asida khana nangna bagi damak ta khoi studio da election bin lebiri ba imam na saktak sagi han makta da BJP gi spokesperson lebiri ba Suresh Kumar bu online ni khothang da yawri. Thank you so much Suresh Kumar. Ani suba spokesperson da na khoi MPCC gi spokesperson wari ba agi no shiri nawe P Bankimchandra busu. Thank you so much tagatsari nonya na suba expert na khoi senior journalist CS Birendra tamo Birendra busu taram no sare masum tagat phone ai question je direct dialogue ta direct sang Suresh tam naksa gi Suresh khoi tarang nan hai batare khoi Manipur gi honorable CM na khoi sauraga hai tare khoi Manipur gi ju ba unrest se Congress no hen bani maroi nai tare khoi gi tongan ba blame game sum taw leri mamang ngai da param ba khoi Congress fajan tom da dagi maroi na Chidambaram na hagi wafam tweet to ki ba Manipur je solution por ke hai ta di community ohum thuo kana thamakana community por kane hai ba adu muthaki ba sengdoka sengjingi mayam am legre so matang sida sum instead of hunabagi sum leibe mohta yam thuna thu matamda solution porok na ba da oina focus tawdrise kari maram gi Suresh Kumar direct nei hangise Hunna banate kano tamo chasengna hanu makta ai answer do pijadring da ngasigi thoromasu yeng biriba Manipur gi nuksijarba prayasing ikai kumna butchari loina ko panelist we biriba koi butakpi tambiba ngambiba senior journalist tamo busi kai kumna butchari amade ai maru bankem after a very long time ai maru suna sabani ai happy new year gi wish pijari punam pu amade ai gi tamo YAIPHABA tamo question do ai laktrikanda ina hygienic base ai topic sigi mari leinabdi mande hojik tamo nang biri badu but anyway ai adum hygerake hunnaba natraga allegation gi wafam nate taseng namang ikoina faujaba ikoida fill tawjaba amali BJP party na experience tawjaba kharada honorable chief minister na ngarang nan pangthokiba adugumba nitai part chuthekta leiba BJP gi thamban sangne na pangthokiba thorom amada Manipur dagi kakhiba irang asina maram oiraga adugumba mai pakhiba adugumba Congress ki MP anina ngasi phawda tawrukliba thabaksing amadi election mamangda mikhoina hairamba prajada piramba promise prajada thaja lamba mayam madagi mikhoina tawramba hairamba kari haitare statement mayam sing adugi ona taina wada mikhoina tawrukliba sing aduda pendaba dissatisfaction ama honorable chief minister express tawbani haitare adubu aino hojik YAIPHABA na hangiba wahangdu da ina hygienic ba say we are not here to play a blame game with the Congress. Aikoina haining badi karino haiba kanda ngasi Manipur da thoi basigi maru oiba maram se YAIPHABA akoi khangmin nabagi matam oireba tongan ba narrative lina ba nataba what
we've been facing today, why we've been, facing this 19 or 20 months long conflict se kari gi damak tai koi mayok na ribano kari gi no haibagi maram se madugi root cause madugi core issue se koi khangmin na ba matam oire masi congress ki wana te masi cpi ki wana te india bloc ki nate bjp ki nate honorable chief minister en biren hai basi kari no haiba kanda manipur da ngasi thokli ba irang se kari dagi horak khibano haiba se madugi manglam chat amai ko yengba ma change ba dai fe vai ko na khangi without past present lebe yaroi without present future lebe yaroi aduna hariba wafam sing asi yeng laba matam da ngasi manipur da thorak liba May 2023 da thok liba thokdok se numitu da hekta hawraga thorak pra kari maram da gi thorak pano haibagi keno ma yeng ba kan da ikoi na khangi madudi manipur da ngasi thoi ba irang asi di maru oina cookie narco terrorism di illegal immigrants sing na thon bane hariba cookie narco terrorism di illegal immigrants sing asi da akoi gi kari haita license to fire license to kill mase piri base kanano ikuni yengba ma change maram di kari no 2008 adugumba August ki tang kun ga ni thoida manipur da hanbo ina khudol tam khiba su cookie kano sing jing insurgent group sing siga tawriba sida mi tara mari khatana saba group su yauri matamadu da lairamba sugi lairiba organization sing asina india gi mayukta lan ho khibagi wasu leite adagi mathakta amuk army da noi kapsin gi bana traga attack chatta gi ba karisu leite adu bata ragadi hairiba maram amata leitana matau karamna hairiba mi tara mari leiba mi kun mathoi leiba mi mapal leiba group siga kamaina adugumba matamadugi congress sarkana su sign tong naramano haibase masin kwaidagi maroi maramni kariguma mai koina su sign tong naram draba hairiba cookie narco terrorist singa siga kariguma su tong naram draba aduga Myanmar macha sing adu pusilaga manipur su tawbiram daba taragadi ngase koina thengnariba illegal immigrant amadi cookie narco terrorist singi problem sing koi thoi adubu hairiba singa se ngase koina thengnariba se karigino haiba kanda matam chana koina laying hogdaba matam chana koina tawgadaba thabak sing ado tahogdaba maram oiraga congress na piramba achauba soiba maru oina kari da soiba Myanmar macha ga su tawbiram ba aduga ani subada kari da soiba aduga ma gang group oiba mi tara mari leiba mi tara manga leiba group sing aduga su tongnaram baduna madugi haiba group sing aduna ngasi dei khogi micham praja kaya da halak leiba micham kaya bo haliba tha nipan gi angang hoba nubi ba yauna mai khoina khut tharak leiba se kari no haiba kanda haiba mito miyan cha sing aduna torak bani haiba illegal immigrant sing ase khandok na bo honari ban kana no honorable chief minister en Biren amadi BJP gi lengak haiba su asidagi withdraw to krivasi kanagi lengak BJP state government amadi BJP gi lengak amadi honorable chief minister en Biren gi lengak aduga hairiba cookie illegal immigrants sing na sangsil lakpagi khwaidagi maru oiba maram kaino border fencing to wiram daba madugi border fencing to ribasi kanano BJP gi lengak loinana FMR haiba chi chang yaudраga su pangtok ta changjin yaramba hairiba punamang ase scrap torok liba asina kana BJP gi lengak amadi honorable chief minister Biren gi lengak ne aduna hairiba sing asi koina yengba kan dai koina khangbasi manipur ngasi thoiba chaiba maisi gi maru oiba maram sing ase illegal immigrant amadi cookie narco terrorist sing sina maru oiba maramni amadi war on drugs tawrubana aduguma drug mafia sing aduna mapandagi sangsilakpa drug mafia sing aduna manipur da adugumba makhoi ase illegal immigrant detect torpa taragde makhoi mayum da hanba tare haibagi wakalon lakpadagi adugumba manipur gi lengak to onchilage makhoina irang ase sagalakpani amadi separate administration talakpani hariba sing ase thengani bo honorable chief minister en Birendra hullaga ngangpado madugumba miyo sing adudi ta sengna manipuri ama oina manipuri nungsiba masak yaudra haibase ai question tawningi maramdi illegal immigrant khandokpa border fencing tawba FMR scrap tawba sibu manipuri ekhoi gi kana banna tabra yellow mi ekhoi gi kana banna tabra aduna dai YAIPHABA ekhoi di hunjaba nate ekhoina congress ta appeal tawningba congress ta ekhoina hainingbadi congress na election mamangda manipuri prajada thaja halamba manipuri prajada tawbiramba promising ado thabak oina pangthokpiyo hojik hairap yai opposition da leibani na karisu tawba ngamoy ekoi di election mamang da so hai khre congress na sarkar sembadi yaroi adubo congress ki MP ani ngasi manipur da ki sat khraga parliament da kari hai ge kaidori ge haibase ekoi na wang hang bani hojik ekoi gi record ta leijabase July gi tang ani oiramgani khwaida gi yan hana adugumba manipur gi handaki nauna ka khiba honorable MP Oja Bimol na parliament da wangang ba aduga Oja Alfred outer parliamentary constituency na wangang basi July gi tang tara amadi December gi tang tara mari mali
हारिबसिंग असिदा मणिपुर ngasi चाइबा मई असिगी मरु ओइबा मरम दो कोर इशू अदो रूट कॉजेस सिंग अदो मैकोन पार्लियामेंट थमद्रिबा करिगिनो इलीगल इमिग्रेंट हाइबा टर्म से यूज तो वंगमद्रिबा करिगिनो border fencing तौनबा अपील तौद्रिबा करिगिनो मिटोप खंडोंनबा अदुगुंबा illegal identification तौबा illegal immigrants सिंग identify तौबदा करिगिदमक मैकोन सजेशन पीद्रिबनो मदे पार्लियामेंट पुथोक्द्रिबनो हाइबसे मदुगी पेंदबदो ऑनरेबल चीफ मिनिस्टर ने फोंदोकपनी कुनब नते मणिपुर ngasi चाइबा मैसी मरु ओइबा मरम कोर इशू दो पंडबगी पंदे हाइबनी मरम दि मैखोइन ngasi मणिपुर की नियोय लाख कुंथ्रा की महूत सिलिबसे करी मरम गिनो दाये फबाई कोई खंगमिनसे मणिपुर दि इरांग लेरमद्रबा मखोय अनि वोट कागद्रा ऑनरेबल एमपी अनि माइ पाकद्रा बीजेपी ने इरांग लोसिनबा ngamdre बीजेपी ने इरांग लोसिनबा ngamdre मखोइना कारदि लोसिनगनी हाइबदगी प्रजा सिंह अदुना लेरिबा मणिपुर की नुंगसिरबा प्रजा सिंह अदुना बीजेपी कांग्रेस दा वोट पीखिबनी अदुबु ngasi vote pi ki bai koina thajiruba miyu sing aduna manipur irangi matang da wangang tana nagaland gi wangang pa taragadi dai pa madu da pen da phongdok pai ba se ruling party amoina amadi world largest political party gi spokesperson amoina amadi manipur gi chief minister amoina madu da wangang pai ba se masana tabani aduna madu da koi allegation nate tau da photo tau de haibani tawi hairagadi madu gi proof amadi evidence so pibi ragadi ai koina du madu accept tawgani aduna loisil lakpada first round ai matam sang lojja dabida in haining basi मणिपुर ngasi thoiba irang asigi narrative liba matamda lana lina gumsi kari dagi kamdong no haurakibano kanana thon bano haibase ikhau pongna lawba ngamgadobani kuki narco terrorist haiba wai sizinaba ngamdraba kuki illegal immigrants haiba wai sizinaba ngamdraba हाइरिबा मियोइसिंग दो तसेंगनमक मणिपुर दि नुंसिबा साबा दो मणिपुरी असेंगबगी थमोइ दि चेंदबा मियोइसिंग ने हाइदो आई लौजगनि दा एफ सुमाइना थमजगे फर्स्ट राउंड तागतरि सुरेश कुमार कोर इशू द फोकस तौजे हाइबनि ब्लेम तौब नते हाइबम तौब वा खरा हाइबनि हाइबनि सुरेश कुमार थैंक यू सो मच यम फजै डायलॉग की मखा जथर कोदai बंकिम द लाके बंकिम असी कमाय रेस्पोंस तौबगिनि कोगी एस ए कांग्रेस पर्सन मोइन कोगी नहान कोगी चीफ मिनिस्टर हाइगी वफम सिंग दो पास की एक्शन सिना मरम मोरगा हाइतरे हजि मणिपुर द अनरेस्ट ओरिबसे कांग्रेस की मतम द फजना तोमदबदगी थोलकपनि एट द सेम टाइम कोगी सि मथाय मतंग सेंदोपिरम कोगी सीएम हाइगी पीसी दमरमना मणिपुर शांति लाकने हारगदी मणिपुर की मरुएब कम्युनिटी अहम से तोान तोान तारगदी सुचे सोइदन सोल्यूशन पुरकने हाइगी वफम लेरे मसी जौजिकी कोई नाउ सुरेशना हाइगी वफम सिंदुगा रेस्पॉन्स हम तौबिरो अखोइना येंगदबसे इलीगल इमिग्रेंट्स अदगी नोइगी मिलिटेंट्स करी करी दो अदुसु लाके अदु लाक्तिङैदा कुकी की बीजेपी एमएलए तरेट इंक्लूडिंग 2 मिनिस्टर केपीए की अनि मोइगा चटमिनबा बीजेपी का अदुगा इंडिपेंडेंट अमा सम समना हायरबदा कुकी एमएलए तरा लेबाक थुगाइबदा यावरिबा लेबाक की सेपरेट एडमिनिस्ट्रेशन फोंगना तालिबा दिल्ली की जंतर मंतर दा इंडिया की कॉन्स्टिट्यूशन गाकनी हाइदना मणिपुर की मिहुत प्रजा मियाम सिगी थबक तौगनी मणिपुर की टेरिटोरियल इंटीग्रिटी गाकनी मणिपुर की कॉन्स्टिट्यूशन गाकनी अखोई इंडिया की चना कानून पुनमक अखोई गाअगा चटकनी हाइदना वासक लौग्रिबा लेजिस्लेचर तारासिना सेपरेट एडमिनिस्ट्रेशन तालिबनेबा दिल्ली की जंतर मंतर दा फोंगना अदगी तेंखांग कयारक्तगी मखोइना सी ओपनली ताराअबनेबा अदोइबा तारगदी सेपरेट एडमिनिस्ट्रेशन तालिसी बीजेपी ननेबा बीजेपी मनुंगदगी बीजेपी एमएलए मिनिस्टर ननेबा तालिसे अखोइना येंगदबसे कुकी मिलिटेंट्स अदगी इलीगल इमिग्रेंट्स हाइरे हाय अदो मखोइदो द अखोइगी कैटलिस्ट ओइरिबा मखोइगी पुक्साक थाइबा मखोइदा हेना अखोइगी मई यांगझलिबा सिंग इंजलगा मई यांगिबा अदुगुंबा पार्टी की लीडरसिंग बीजेपी की लीडरसिंग दो मखोइगी मथक्ता करिगुंबा एक्शन अमता लौदना अखोइ नाकल अमरोमदा इलीगल इमिग्रेंट्स अदगी बॉर्डर फेंसिंग एफएमआर अदगी सु अनसुम तौर लेबा यारोयबा पुनमक्सी सॉल्व तौरनबगी अहानब इमीडिएट स्टेप अखोइ सरकार से लौखटकदबसे मखोइगी बीजेपी की एमएलए तरा से इंक्लूडिंग 1 इंडिपेंडेंट 2 केपीए की मोइगा चटमिनबा तरा से मसी हाना फजना फमिनरगा मखोइगा वारी सानरगा नखोइगी प्रजा सिंगदा सुमाइना हायो सुमाइना तौहनगनो सुमाइना थेमो सुमाइना पीस मेसेज पियो सिगुंबा इनिशिएटिव से लौ हाइदना मणिपुर की बीजेपी सरकारना अमसु मणिपुर स्टेट की बीजेपी की पार्टी लीडर सिंगना मखोइदा तौहम थोकपा
pibam thokpa advice as well as law gi wang mada tawriba mayam se masi action lokhatpham thokpa hana lokhatlakanda akhoi khara akhoi stable oirakani ba next step ta karino harakanda su na maram oiraga congress ki matamda sign tawnaram ba su jina maram oiraga ngasi di leibak irang thoan bane haidana akhoi bjp na haibi ba se masi akhoi na khangminaga da basi karino haibada 2005 ta akhoi moi kana no state lengak tak tana akhoi tawnaram me haire state sarkar na 2008 ta manipur gi sarkar na khangak padagi Manipur ki interest sokadaba oitaragadi Manipur ki any issue ama khana nainaba matamda akhoi yaudaba yaroi haidana matamdugi honorable chief minister Sri Okram Ibobina akhoi nampuda akhoi adumain tawdana wari sare haraga yaugibaneba adubu sududa palliba mayam ground rule di akhoi miyam na hena khangnare preamble gi hanbada moina haibase ai yam sangna padragasu will abide by the Constitution of India, the laws of the land and the territorial integrity of Manipur. Haidana haibaneba. Boinsiam yame adubo Constitution ngakna chatkani amasung laws of the land akoi ngakna chatkani madugi against the lairoi territorial integrity of Manipur da akoi karigumba akoi ayet apanba amata piroi haidana akoi madugi preamble da yaujabneba su sign tawnoba matamda su se Suna maram oiraga lan thoan bane haidana adum pauthokpa akoi yaroi hojikti yamna deeper oina akoi yengdaba yaroi ba karigino ngasi su sida akoi gi congress matamda su gi ground rule phasana ngakna chatlamme ba ngasi su gi kedar mayamna kochat chatlaga nongmai mayam am pairaga kapning ma maphamda kaptana hatning ma mi hatana kapthaning ba matamda kapthadana tawrise masi congress ki matamda sumaina mi hatlamde akhoi yum mai tharam de adagi sumaina maitai ga akhoi gi sumaina kuki ga hatoknaram de ba adu ngasi bjp sarkar gi matamda su se kaidobagi damakta ground rule ngakna chathandri bano most important question di kari no harakanda su gi ground rule ngakna chathan bangam daba bjp sarkar se masi ne bayam soiri se ground rule du ngakna chatlagadi moigi lefam area da designated camp ta leiramani adagi moina ngasi lana seasonariba illegal arms mayam singse sophisticated weapons mayam sina ngasi chaos tho aliba mayam se masi magi thambam duda akoi monitoring group tuna pulap yanaba mafam duda double lock toraga completely seal toraga thamam bada akoi kadai de nongmaina akoi kapuni kadai de nongmaina akoi mi haluni adu hairiba mayam si tohandre khotlaina wai chai halaga thamme mai leibham da leihandre adu tardi sugi ground rule sing ngalla kanda krak lakshallaga noi kari haina yanagi su sign toba matamda haidana ngasi center da leiriba bjp sarkar sina noi adumaina lam hela agadi noi gi mathakte action lawra ani haidana noi unlawful ne na lawthora ani adu targadi noi against da akoi yanagi bagi mayok ta chatlabanina akoi sumaina noi sumain tawra ani adugi consequences tu noi face tawragadabane haidana adumaina khara makhoi gi side dagi so akoi precautionary measures to lokhatnabagidamakta akoi akanba wafam thambra isu thamde aduga su haiba suna maram oiraga thoan bane hairiba su sigi guidelines satnadriba mayam si hana chatna hallo magi leifamda leihallo khulai sairaga leiba mayam si loin lawsallo adu kanda akoi nongmei kapnaba lepkaneba asi mayam se akoi bjp sarkar na ngasi bawda both state amasung center animakna tawdeba ground rule nga andaba adagi akoi si mayam sidagi tawraini adagi su pamde su yade congress na su tawrambadagi irang thoan bane na haibiri tattana bjp na masi phawbada adu su yade hairiba bjp sarkar sina kaidauge haibabo aikoi tang ani akoi February gi tang 13 February gi akoi 2023 gi 17 February da akoi karina kaino tawnaramge haibabu sidaita yauriba mayamsi Piyush Goyal Additional Secretary Northeast Ministry of Home Affairs adagi Devesh Deval Residential Commissioner Government of Manipur Dr. Silent Haukip adagi Kethos Jomi Joshua Thado representative of UPF amasung representative of KNO tawraga akoi
Bharat Sarkar ga kai tauramge haiba matamda su yade haiba BJP Sarkar sina aikoi suspension of operation with United People's Front and Kuki National Organization is effective up to 28 February 2023. Based on mutual understanding of all the parties, the SU is further extended by all the parties in the meeting held today, that is 17/2/2023 for 12 months, with effect from 1/3/2023 till 29 February 2024 haidana haiba. February gi 2024 phause moina amuk su pamde su yade haiba BJP Sarkar sina February 2024 phau amuk extend tawramme. Adagi handak recently amuk assembly da August House da unanimously akoi resolve tawraga akoi kari yanaba purake haiba matamda moi masense kari decision lauge haiba bo akoi su abrogate tawbada pulap akoi tongan ba party ama ta khaidana akoi pulap yanare haidana honorable speaker na sign tawraga akoi thadokpa karamba matamda February 29 2024 da su abrogate tawrani haidana assembly da on the floor of the house unanimously akoi adumaina yanagibneba adugi yanaraba matungda amuk su chatnadre hariba su pamde hariba BJP Sarkar sina 2024 gi July da lupa crore tarukka kayano amuk pithok lerameba su chatnadre hariba matungda su gi cadre singda kamain paisa piramino su pamde hariba BJP Sarkar sina kaidobagi damakta su gi kaino mayamse laksandana thammibano adu su chatnadre abrogate tawrani na decision jo laukraba aduga su gi cadre singdana niyom lana HPC da paisa pisalamba hariba mayamse su pamdaba singduna neko su pamdaba BJP Sarkar sina aduna Congress na su sign tawnaba matamdadi nongmata sumain tawdana mi lising humpu humdra se mayum makai leitadana lanje nagideba karigumba amta tawgideba masidi su yadaba BJP Sarkar sigi matamda akoi mi kya sire mi kya akoi internally displaced people mayam hujik moina hingiba punsi marel se akoi urineba aduna ahanba round da ai sumaina thamjage loisalakpada election mamangda BJP na Kuki militants tagi mateng laurubadagi Kuki militants singduda suda leiriba militant mayamdo makoigi mateng lauraga power pambadagi BJP na vote kana nabagi damakta akoi makoigi manakta changaga mateng lauruba Kuki militants singdagi suda leiriba mayamdudagi aduga makoigi political solution purakpada mateng pangani haidana hairubadagi thorakpa irang neba ngasigi irang sidi sunong adwaida akoi twist tawba yaroi masidi election mamangda BJP na su militant singdo Kuki militant singdagi vote ki mateng laurubadagi ngasi makoigi moina tawgiba promise mayamdo akoi fulfill tawramba yai tawramdaba yai akoi khangde arudagi sauroktana thorakpa irang ne haibase masidi mayek yam senge aduna akoi congress ta charge tawbana yaroi irang laksan ge harabadi akoi sugi guidelines mayam se niyom chumna chalhanbio adukanda da akoi yamna phajaba akoi lambi amada lakpa ngamni track ta lakani haidana ai sumain thamjage sim tang da ki core issue da khoi Manipur gi MP ani sina ngasi bawa parliament da Manipur gi core issue gi maram da haiba ngamdri se khoi CM na hai hosi pau kai to lege kai hai ngamdri kai no FMR gi maram da hai ngamda border fencing gi maram da hai ngamra kalim ta hai di hosi Manipur gi maram da congress ki MP sina CM na sam tan ka mai response to bi aikoi hanadi maron thokta ba MP ngata leirambane BJP gi adum phammaga attendance ki leiramba MP singne ado handaki ngarang handa kare iba congress ki MP ani haibadi India block ki haibatare masidaida mamangi budget session da ahan ba oina Manipur gi irang gi matang da ikoi thamgi ba waphamje mi leibak praja miyamna khangba khak natana prithvi pumba India di lairadana prithvi pumba thak thak nikhibane ba adagi honorable MP akoi gi outer gi mahakna thamgi ba waphamse asuki matik akoi kari haini yamna deeper meaning akoi na hanjan naina ba yaba adugumba akoi gi statement ne ba within that very limited period of time makoi na Manipur represent tawraga akoi ngangi ba waphamse akoi tarai na lofam thokte masidaida akoi singthaba heitabadawna akoi mamangda karigumba amta tawramdabdo handaki MP ani sina issue mayamse phajana raise tawrappadagi akoi attention ama sit tawraba matungda
न्यू डिरेक्शन अमदा अखोई लेबाक से पुरकनबा अखोई मखोइना फजना माइवन चुमनबा अचौबा थौदांग अमा लौरी हाइबसे अखोई बीजेपी ना खंगबीगदबनेबा अदो अदुगी अकक्नबा मतम खरा मधुसु बीजेपी ने याबीदबा अखोइना हंजन रिक्वेस्ट तौदना अखोइना अप्लाई तौजबा मयामदो अखोई कनो तौदबा अदई लॉटरी सिस्टम दा यावरक्तबदुना यावरक्तरे अखोइगी मरक्ता zero award oisno adagi cut motion gi oisno adagi star question oisno an star question oisno hairiba mayam se masi akoi tongan ba by any means akoi manipur gi issue si raise tawna na ba ne haidana akoi angamba thak da hotna jabne ba manipur gi mp ani sina adu hairiba punamak tugi taiwan ba da akoi yabirakta ba manipur bu hek palluraga di issue se akoi leader of the house amasung akoi gi honorable speaker na he kakthat pi badongna tawe haidana akoi mp na akoi da haibirak bane aduna tanja phangi ai marak tu da akoi haibam thokba yamna marik chumba wafam khara makoi na thammi base akoi na phajana naina rakanda akoi di issue khuding mak se touch tawrabra cover tawrabra an khalle ba adu dai tu da border gi amuk ngang fmr gi amuk ngang adama amuk ngang tawraga machip leiba ya ba na te ba Pachana ngangada ba presentation tawgadori base karino haibado madu adom da in gada baneba adu aidi munna tabiragadi amukka hanna ikoina hanjallaga munna taba taragadi aduki matik yamna artha chenba adu tabi gadaba sarkar pairiba bjp sina tabi dragadi khangdre ko aikoina yam munna tajabada khang ahi sing senior sing ga phaminaraga makoiga interpretation je kamdauna tawba yai masi ikoina karamba meeting da yeng ba yai haidana phaminara kanda de asuki matik fajarameba aduna honorable mp anina lauriba role sida ekoi appreciate tawdaba haibase bjp na akoi congress na tawriba thabak si fajaman badagi akoi tawham leitabadagi adum criticize tawribra haidana akoi adumaina yenge aduga maron thoktaba rajya sabha gi mp du dadi kaimta tawde isu thangate haide akoi rajya sabha gi mp du su mp ne manipur gi madi tuminna leiba karigino mangonda su isu si thangat han bayaina ma su thangate adagi sumain tawdana tengkhang kaya rakta akoi outside the parliament oi bi inside the parliament oi bi akoi di pukhatpam thokpa thabak se pukhatli aduga akoi yamna constructive oiba role ama lauraga sarkar sida suggestion phajaba kaya ama tawre haraga akoi lebak irang sida bu loisananaba tabidraba manipur gi wakat se pananaba haidana achoba thodang ama mp ani na lauraga lai habsu sumain thamjage thakachari Bankimchandra inside and outside parliament of manipur gi issue je yam kan honari habi bani amarom dana koi gi honade hai bani ai dialogue makha chata budai tamo Birendra lak chage tamo hoji oirei ba phim mai dra koi manipur gi political landscape hai tare koi cm gi nan hai ba ngang gi ba mayam do yengaga loinga na ngasi discussion jo koi Suresh Kumar hai ba at the same time Bankimchandra hai ba se political accusation natraga allegation hai gadra sidi dum matam gi matung inum chathale at the same time koi gi atop stakeholder leri mayam sina koi gi koi manipur da kwai maru be issue di manipur da jik leri ba tangdu leita dri ba je tangdu leita han ba pam ba duni dum hoji tongan ba koi gi buffer zone hai ta ani leri ba sida kamaina bridge ama semaga tangdu leita na koi gi punna nusi chana na mahuk sa gumna leiba oirak pa yai koi sim na jai gamni masi punna ba kauthoga koi nusinaraga tangdu leita ba mo oise na kamai yeng ning kamai yeng bi oza tamo YAIPHABA thakachari aduga Northeast dialogue ki nusizaraba staff sing aduga my dear brother Suresh adu Bankimchandra Panelist anibusu thakachari loina na aigi nusizaraba lamdam sigi mipum khudimak pusu ikok nonjari YAIPHABA I have patiently listened gently listened both the speaker Suresh Kumar na haibasu Bankimchandra na haibasu ai tajare I really admire them I appreciate their will their guts also but considering YAIPHABA na takpira ibadu wahang dugi paukhum ama iroina na aina thamjaning bo wafam kharadiko our environment is very hostile further we are expecting many more violence also tholak pa yabagi chance amni layabo hoji election maya di natab male hoji khoi is the lady see makeup mirau khol pungthan thalabane sigi matam sida taunari ba pibam sida lamdam sigi miyam na pami ba mayam na korisu
BJP na Congress na atopa political parties sing na core issue different opinions share loi na mag phongdong na re but awa na taraba mayum makai mai pang na hanna ne yeng da nga si bawda chahe ni muksi relief camp sing de lere iba more da satna karbar tawzaramba dimapur chatna jiri chatna hingna bagi senda lambi mayam ma thijaramba mayam amagi mafam da diko hojik si kori suji kari weram gada ge da santi si bu karam banu mitla kada ge leaders sing sigi pukchel sauba makogi nobility dagi makogi sincerity dagi makogi honesty dagi makogi thoido hendopa extraordinary oiba miyam gi damakta kathokpa adugumba amakhak dagi santi si karamba matamda kari haina pubira aga khoibu amuk hanna mahuksa gi phibam duda punsi len ga dagi haibasina makogi di achauba kori sugum oiram gani na khali ado yamana khanjaba dadi ko akhoigi Shiba have say, biggest loss in life. It is not death. Shiba do not tebako. The biggest loss is when relationship die among us while we are alive. Ako ni hingi matam sida. Ako masel gi marakta amaga thousand abal rakta dana distract tong rakpa. Mipum kuti maksing se distress, upset. What the public expect from the government, not only from the government, but also from other political parties. Leader puna maksing sidagi pami base atay thoidok po ramgani khande. How our leaders are having their effort to bring peace or normalcy Manipur sida adumaina karmaina porakadagi habedo madom daneba Manipur miyam jina hauzik si nakong thangatana khabar nongala pang ngaiba ngamdadana khabar se ngata panari ba singse karamba numit da khoi santi si bu porakadagi habedo adumaina khalle tamogi thamoi dadi ko hoi chief minister gi dasu chumbalai. Our survival, the most important of our survival is nothing but the preparation of a next world. Tungda lakadaba sangsar se, masigi history se, yamna jinan noina, yamna chumna sengna, tanamna ba kongtang ama laukalakpa adumaina Chief Minister na hauраkiba magi statement mayam sisu Manipur gi sensible oiba akogi marum mapang isinina kwai khodimangna mipum khodimangna haijabatare sensible loba mipum khodimangna loina makhangi bhap tai abo o asoiba maleram badagi madu sumthongna naba honabada karai tanoma kari noma madu da gap laigedana asoiba ma laigedana sigi lanjau si losin mangam detana makhasa thare imne haibasi mayamna sudum khangi Imphal mayol maktada akogi mapam ayambada hauki beng hairo kongsai beng hairo paiti beng hairo asi onthokpa phibam amada leiramabane bako masi oireiba phibam sida chief minister na khangakpadagi masi sigumba phibam amasi leiba taragadi Manipur se onthokpa phibam amada leihoba tare masim tang amtang sumthomdragadi semto ogdragadi lakadaba tungi mirol se kari haini tangdu leitana yamna nungaina santi leina hingbadu ngamaroi draina khanjadana tawbo orambasu yai aduda hainer eibu wafam si congress na takpi bada political settlement ama election mamangda BJP na karigumba matamda hairiba community kangbugi leaders singsida political settlement ama BJP na soidana porakani haidana haidogomba khara leira bazala adugumba leibadudagi irang si yamna provoke toraktana hoji phawbasida kari haini yam furious oina yam sathiba mawong amada chatharak pasi oiba mali haidana BJP na Congress na takpi basi so on the other hand that is also something true ko adu su sumdabadi nate adu tamona feel to bachina karino haidi what I am going to share my opinion is journalist amoina koina sasaba matamda miyamgi thamoi da phawhu singdo madu aina khajitang highlight toningda hojiki political struggle amalai ribase people sing the praja sing the diko Congress may say something BJP also may say something but public na eagerly yamna khawrang na ngai ribase diko
santi gi numit tholak paduneba santi gi numit se karam matam da tholak kadage karam haina kang tho kanda karam ba poram pomit amada strategy amada madugi lambi du da sangsal akanda numit to tholak kadage habeneba ko akhoi gi punsi sida awa se khoi gi kappa habese ani khaktaneba yaipaba amana nungai bagi kappa ma amana awa bagi kappa ma say for example football sanare khalase football sanaba matamda football sanarogi sanaro singi marakta quite powerful oiba player say that is only the goalkeeper neba atai di makhutna paiba yaroi doineba goalkeeper dudi makhutna pairerga mana thokning mafam bok thoktoini chakning mafam chattoini magi saktis de to kimatik layeba ko aduna aina pusanjana ngai bawa pham de atai nate Nelson Mandela said 27 years never jail delay se after he was released jail de bandi oina leiru matungda leiringa matam du so he sacrificed for the nation he sacrificed for his own people lebak kidamak ma ki jati kidamak ma ki miyam kidamak even after mana bandi oirambadagi jail degi thola aba matam dasu remaining whole life say mana hayaba I stain miyam gi damakta ngasi su ainoi gi damakta lepi haidana hauji praja na pami bse kanano ba akhoi gi damakta lepi bangamba santi purapa ngamba leader duneba it is not what Congress has said in the parliament maybe in the Lok Sabha or in the Rajya Sabha ngangambiyai amatharumbayai public platform the online the social media the different media channels in the mayam ama phongdu ombayai buko adugi tol talk to nataba ko adumaina dum thambadu nataba mayam na pami sina when the peace will prevail karam matam da santi se amukhana Manipur sida hanjala aga akoi si tangdu latana amuktang laigadage habanu neba madugi politics tu neba aduna hojing mayam na pamnari ba politics ti Congress pu oiro BJP gi oiro ani maki maikai ani maki luching ba singna tit for tat ki style da aduna adu tawre habadu nataba ko achumba wafam di loina phongdok na ba ngaktani tobudabu miyam gi oiba concern mayam na nungnang na Lady City, Ningdom Pom, Lady Ba, Punamaxidi Kainoda. Only they hope the peace. There is time for everything. No in a layabako. Santigi Matam Sulay, Langi Matam Sulay, Kapagi Matam Sulay, no Pagisulay, Kanabigi Sulay. Aduna, the time for peace to Santigi Matamdo. Madu karamba matam do oirakadage madugi numitado thon bangamba luching baduneba khogi Manipur ki miyamna hauji langtak na ngai dana leiri se adona ain ahan bagi round da ain thamning ba wafam di atai thudok pa na chade hoi we need a good people yam noble loiba good people amadi changeba kari dagi kari gi changi if he knows there is a bad law Pataba ainama Lebak sibu mangadaba tungadaba amangatana thalakadaba Maring marangba samasama lakadaba moral enemy mayama nadana matam sang na digi chronic oina lerakba puna maksing se masi chumthoke hedana khalakpa adugumba aphaba mi kharaso mugdar ka layeba again we need some good law Patre hariba layriba mi kharado madu chumthohan bangamba afaba ain kharasu yaipaba khoi darka lene khali adona therefore tamona first round is that thamning ba in short thamning ba wafam se public Manipur gi miyam sina May 3rd ki matung dagi till today makhoi gi dream numit khudingi ayuk nungdin numidang naidana ko mangjari ba manglana madi it is not ngasagi mayam si ngangnariba khotnariba asi sidagi he namoina pamjaribadi ngasagi iyambana haijagiba santi gi numit se karamba matamda Manipur sida amona tholakadage ne haibaduneba madugi maikaido adomda kori sumo oina changjan biragadi Manipur miyamna they will be counting the age of BJP as well as Congress ki phai natraga phate natragana BJP gi matang oirabasu Manipur miyamna decide so itana tawrakani na khale sumaina ay ahan bagi round Thakachari tamu Birendra tawadi am nungai am nungsi puni nungsi hai tare
Thank you so much. I dialogue ki makha sathrak budai Suresh Kumar da lag sake. Suresh Kumar khoi tamu Biren na hai badu Suresh Kumar fan tabi rang ne khalle khoi gi BJP na Congress ki thaina gi blame tawna tawba oire gasu hoje khoi partition oiri ba khoi film je yenga ga hidra sta core issue focus tawraga khoi Suresh Kumar na habi gi ba hoje tholi ba Manipur irang ji illegal immigrant kuki narco terrorism thoi man ha je khoi mipum khodi mang na mak khangna ba ngak tani accept loin tawna man ne khalle hangjaningi wa phom di khoi gi hoje BJP की साइड तगी सेंट्रल लीडर की साइड तगी कोई मणिपुर की इशूज कोर इशूज दा करी करी कमाइना एड्रेस तो बिरक के एट द सेम टाइम होजिक बहुदा याम नाइना ngasi jo hangin mamang sung gre ngasi jum ka hangni question se India की प्राइम मिनिस्टर नरेंद्र मोदी से होजिक फॉब मणिपुर दा लागा मणिपुर जे तंगदु लेता हंद्रिब से करी मरम गिनो सिम पिबिरो अदुगा अरोय बदा खोई बंकिमचंद्र ना हागी बा खोई सु दा लेरी बा कांगू जे मिलिटेंट्स हाई तारे मखोई कांगू जिदा खोई पैसा जे होजिक करोड़ द पीरी जे करी मरम गिनो मखोई जे यादरे मखोइना इरांग जे थोन बने हारगा साइ मतंग सेंदो पिरम सुरेश कुमार ai sengdor ke sengdok tring da ka sang lokjer ge matam se second round joiram gani first round do matam do kidang sangam do male kano ge top ge hai tare ko music dai pa lak tring da koi first ai am nuai tabse ai gi marup na hai ke bse noi gi militant du ko na la ke ba wayam yaw kana gi militant noi gi militant hai ris mai kyan ta hodre dang clear kat to biyo noi gi militant hai ris BJP gi militant hai bi ribra natragana kana gi militant no aina panjaba militant kuki narco terrorist today the enemy of Manipuri indigenous people singduni ko adu matang ai thamjage ai the terms yam lu bane duna ina ngasai nuai to fogdok sabado Congress na kuki illegal immigrants and they will never use that line that words kuki narco terrorist ka haibo wahi sibu kano da akoi gi parliament da hai kibrane ojabi mo na hai roi illegal immigrant haiba term sibu ojabi mo use to be kibro to roi maram di kari gino they don't have a guts maram di makhoi na vote card is kadai di karak panu si makhoi masana khange ba dai fa baina horuk da haiba do Congress na handak vote card is Manipur irang lairam bana ka bani BJP na ngam da do makhoi ngamgani hairaga chat khibani adu da praja sing thajaraga vote piru bani ngasi di karim da ngamdre ngamdabadi tokro maru oi ba tawri ba pot si kari no do haidre ba su da lupa crore taruk pi adu bi na nei na leigre ai marumna kanogi akhoi hojik sir Deves Dawal yauba ari home gi secretary joint secretary yauruga report ama pi bado maru Manipur irang thoki baji 3rd May 2023 oirangani ko aduga aikoina state na withdraw tawbase akhoi gi su de withdraw tawbase 10 March 2023 ni February the natte 23 ki ko 10 March 2023 da aikoi si state cabinet decision lauraga aikoi ji withdraw tawbasi irang hogdringai mamang da aikoi ji withdraw tawkhrabane aduga aikoina abrogate tawrona mamangi assembly da resolution lauraga thabase sigi expiry date of the last sugi si 29 February 2024 ni adugi matungda hojik fawgada no official notification of extending the su agreement je simatang ai marup ta haijage nasai gi marup na haiba February 2023 da sangdokhi bado February 2024 bawbane ba sangdoi do madugi matungda hojik fawgada su sangdoktri state na su je sangdokpi dana ba house da unanimously resolution lauraga thagraba matungda sangdoraktri officially karigomba chi amata leitri hai tare aduna adumaina fact sana si aduna adum tang clear obiro but the BJP led government has already been withdrawn from the tripartite talk of su agreement with the Kuki militants in 10 March 2023 before the conflict started madumutang khangbiro adumutang clear kana thamjage nasagi marumna haibi ba Indian constitution gi Kuki na ngakte adu tawde illegal immigrants sing kano tawi dharna tawba khotpa yam panbire marup ai sum khangdana hangjabani constitution budi yamna naina bire Congress na but Parliament manung da sample tonga changa da unity sali laga wangang da bani haibasi bu constitution ikai kumnei haigadori bra aina khangda duna hangjabani dress code haibasi amna maru oibani MP amana t-shirt laga constitution pairaga sample tonga ga wangang badu bu half sar ama lilaga wangang badu bu aikoina matau karamna constitution ikai kumnei haigadori bono madugi mioi adugnei ngasi haujoje aikoi MP oibiriba honorable MP do aduna constitution se ikai khumna bana te Indian constitution de ikai khumna dri bese hojik hojik MP oriba Congress ki MP duni hai bese mai thamjage adagi ngasai gi khara jamna sengdor ke da YAIPHABA matam kitang pibiu ko separate taliba singsi separate administration taliba se kanano hai bese Kuki illegal immigrant singsineba
कुकी illegal immigrant सिंगी मफम द ख्वाइदगी वांग न वोट फंक्रिसी कांग्रेस ला बीजेपी रा हंदकी एमपी इलेक्शन दा वोट पीरा रोय हाइरंबा ngasai marum na hai ki bado ai khoi di vote phangna mamang da du da mayam hai kre ko handaki mp election da india gi election boycott tawrame haiba kuki gi itl boigera kotu oigera haiba sing asigi leader sing unaraga vote khong ki bisi oja alfred ne ba khwaidagi vote yamna phangi bisi oja alfred ne ba kuki gi inhabited area sing da hai tare masik maram kari gi no mutung ai khoi da khangan biu ngasai hai bi bado kuki gi kano vote di kuki akoina mamang da du yanaram bagi khotlam bagi haibi bado with the evidence and proof ti handaki loi khiba election da mp election da khwaidagi vote fangi basi congress na ni kuki inhabited area da suchanpur ma di kangpoki da haibase masimutang I thamjage aduga ngasai gi ining thau leisema sana jawba honorable mp of Rajya Sabha gi matang da gi marup na haibi khibado marup yengam da badi ai 9 December 2024 ai amuka remind tawjarake 9 December 2024 da upper house da honorable mp ining thulai semba sana jawbana adugumba manipur gi border fencing loisinna ba amadi nrc chana hanaba loinana manipur da thoiba irang sigi maruoiba maram si illegal immigrants sing na thon bani haibase 9 December 2024 the house da yam fajana thamkibani aduna kori suda yam fajana focus toroga wangang bi kibani aduga aikoina nungaijada badi election mamang da relief camp da lairiba sing tha amagi manungda hafta amagi manungda tha ani gi manungda hanjilangani hairamba oza honorable mp oza bimol na parliament da relief camp da lairiba sing gi matang da karamba suggestion or karamba house you attention withdraw tokibage habagi aduguma line am tang panbiro ai khoina haizari badi su sign tongnari badugi maram kari no haibane 2008 congress na su sign tongnara mi se Myanmar macha ga maram kari gi no ba matamduda congress na khwaidagi vote card ise suchanpur ne ba aduna aina haijaning base Myanmar macha ga su tongnaram ba 2008 marum na su gi matang am phajana thambi bado su gi matang da nongmai pai ba yahal lami se su do sign tawram dar ga di nongmai pai gidra ba makoi ja dum an unlawful organization dum oiraga leira do natra ba Manipur gi government na Myanmar marcha ga su sign tongnaga Manipur da matau karam na santi lakadori banoba nate Manipur gi integrity bu Myanmar marcha na nga kadraba ngasai habi bado preamble na yawi Manipur gi integrity ge hai bado congress na sign tawmi du di Myanmar marcha ga ne ba Myanmar marcha na Manipur gi sakdam nga kadraba integrity nga lak kadraba koina haijaning ise Dai provide the fever am kan taw bani waro bi ganu ko ai kidang mayam prabok ni yeng du kidang nungai ram dong man de aduna ai gi se kidang interrupt tawre ai khoina haining ba se point da haina se ba 2008 su tawram bado aduna designated camp sari je kadai wai da no ba Manipur gi valley je pura koisil lai gre ba designated camp sing duna aduna ne ba moina coming mi kup da no mai kape isi sigi process hain du tawram draga di su du tawram draga di ma koi camp ji sa ya gadra ba Hozina game sa loy hal kan jida Point na ma hozina na koina game da mi sing du masing thidok te Horak pham du mai du suk chak chak tring da muthat pa yaba matam du da mai du sal laga chu gra matung da hozina khoi da muthat te tai na bi du kari gi no ba Myanmar marcha ga su du sign tong na maduna designated game du mayam sajilaga round koira lai gre ba Manipur gi valley area se aduna ne manga se anytime koi da threat oi rei ba se madug ne ba koina root cause hai se Horak pam jirang jige horak pam kanano hai bisi ngasai su du tongnaram maduna ne ba ngasi YAIPHABA koina khangi ko mayam da khangi ngasi Manipur da micham halisa ya mana su gi lainiba militant group sing dunin terrorist sing dune koina khange ba su tongnaram darga di makoi ji kadai de laga Manipur da game sara leiduri no ba su tongnaram maduna aya ba pire nongoi pai ba ya ba su pire game to ba ya ba su pire designated game sa ba ya ba su pire lambi sorok ta chat pa ya ba ya ba su pire ai maruk na ngasai hai bi ki koi matam dadi sugi ground nu yam fazana thambiye marob 2011 the 16 FIR against the KNA and UPF 16 FIR kanigi kangpokpi headquarter da paisa khai bagi damakta khwai da ki police na masing yamna pha ki base jhu da leiriba kukila lolup sing aduni 2011 India gi adugumba kano da yengbiyo koi Asian kano ibani terrorist porten haina ma leibani madda mun yengbiyo
16 FIR against the Kuki Sioux militants for extortion of money in the national highway. There are so many sins committed by the Congress. There are so many problems committed by the Congress. Maduna Maramorang Sequin by Chakpani, Aduna, Honorable Chief Minister, Hyde with the Kaino, Nasi Manipu the Maicha sitting aside, Tamozarani listens to Tambire. Ojik Prajana Pam, Sikano Santini. Maru, Bankim the Pamasu Santi, Aina Pamasu Santi, YAIPHABA Pamasu Santi. But Santi Lakpasida, Karamina Lakadage. Nahaki Yanabama Puraga Yanabadura Santi Oyodor. No. Nasi Manipuki Prasada threat or Sicarino, drugs. Nasi Manipuda Kuna Tengariba Sicarino, illegal immigrants. Nasi Manipuda Tengariba Sicarino, border fencing Togdaba. Highly busing as if Pazana Tobiragadi, Madu the address Toroga Wangangadi, Madu the Wangang Biragadi, Madu Karikoi, Koris with the Wangang Bahai with the Kogunev. Illegal immigrant problem like Traba, Manipur border fencing Pazana Tobiraba, drug problem like Traba, Manipur Santi Adum automatically lakani. Illegal immigrants in labor Manipur Santi Law have said I could money Yaminasi. I don't know honorable Chief Minister Harivasi. Manipur the Nasi Toy Irang Sigi Maru, Maramo Riba, border fencing Sidabra. Toro is a hybrid border fencing say. Hector Highness ever saying Sena. Border fencing Tonan of Wangang is in BJP Lengang never. I do a Tori Vasizu BJP Lengang never. If MR script Tori Sikanano, BJP Lengang never. Vito Mianta Kando Sikanano, BJP Lengang never. ILP channel Sikanano, BJP Lengang never. Masikanagi the Moktano, Manipuri Tunglam Satki the Moktaneva, Yellow me a Koiki the Moktaneva. Highly Basing as the Wangang of BJP, honorable Chief Minister the Hulagadi. Highly who live missing at the book, Manipur Sibane Haigadraba. I did that the border fencing to say. Mito Mianta Pusilla say. Some the Sanasi, Aduna, I know Piltox and Ingmasi. I BJP, Aduga Congresski, Adugi Adagi Lite. A sitting but Nasi Manipu, the holy problem say, Mamang the Karakaras, Hoyam Maduna Madugit. Chaksak Punamato, honorable Minister and Biren the BJP Lengan of Puzabagi Wani. Manglam Jata Sing Aduna Hoyam Draba, Nasi Yakuina Wari Visi Waramoy. Aduna, BJP honorable Minister of the BJP Yakuina Haizabadi. MP Nina Sapi Kriba, Kui mutes in Kriba, honorable MP Anina, Manipuri Matang the Wangangana, Nagaling Matang the Wangang Bidi to Kariginova. December 14, 2024, honorable MP. Oza Alfrena, Parliament the Wayangi. Hari but December 14 Adudi, Ziri the Quai the Manipuri Prajasing in Mitaki Pita, Kiba Togo, Tanipan Yangang Hatkiba, Nubi Om Hatkiba, Adugama Togo Dugi Matungane. Hari but Togo Dugi Matunda, Parliament the Wangama Matam the Oza Alfrena, Magi Kendra Weriba, Magi constituency, whatever Ziri the Togo Togo to Matanga, Parliament the Wanganga, Nagalin Wangang Budugo, Manipuri Matang the Wangang Hagato Bro. Ziri has outer parliamentary constituency Mapamni, Kanagi Zaga, Oza Honorable Alfred Zagani, Maki Zagada, Maki constituency da, Tareti, Nipan Katangariba, Angang Hatkraba, Nubiom, Hatkraba Matamduda, condemn message to Kariginova Oza Alfrena, Masine by Queen Hizari say, Nanga the one and Ngang with the Vanang Ladeba. Manipuri MP Nagalan, you Wangang later, the Kamana Togani. I don't know, must see the proved public domain the later bang actani Diapaba. I last 2 minutes got the luxury of Hangraba Malegisi. Adam Diaphabus of the Matamsana PBU, Makoitis, Marutas Matam PBU. Hojana Heining Base Manipudanga see toy by Irang say. Congress na Soy Zagado, Soy Habiro. Among them Habio, Congress Kilariba, Adusing Basingna. Manipurja home toner to guide the Manipur the Irang Lusin, but Yagani Haidisa, Kanana Haiki gave up. Su sign tong the losing Biramba, Matamamaki Union Home Minister, Congress ki losing ba, Congress ki election manifesto, same but the Yauriba, peace in the Maram Haiki Natrava. Peace in the Maram Delhi, the Harak Wadu, Congress ki VT Park the Lusin Bayara bro. Manipur Pradesh Congress Committee ga, peace in the Maram Canada, Sawi Henge. Delhi da Konga. Impan the Lusin Bagi Tabak Tobigano, Delhi da Aswibado, Delhi the Sengdon view, all India Congress Committee in Sengdo Kibalite, Amadi, Peace the Masana Sengdo Kibalite. Sigumba,
wangang bada break father badagi Manipur gi siamna sentiment sokpa yaba chai ba mai sida hena gi hajin ba yaba gi mong ma taw tori bisi kana no congress tane aduna sigumba congress ki asoi ba khara koina panjaba se khaji katani koina policy yam pandrabani da fa only su amadi ozabi mola amadi ozal friend wangang bada point the wangang bi daba kori su da wangang daba do madugi maram su da Myanmar masaga sign tawner mi du kari gino haiba amutang sengdok piyo marum na ay isa na yazage ba Myanmar masani si yabira bara usipo yabidri bara ba sigumba Myanmar masaga sign tawner gadi Myanmar masa mayam honjilak pa masana tabane aduna ninga se kuno wari besi aduna last point ni aina zik thamjaga dori besi last pramana matang thamjage daya fa football sana bada fauri ba Ronaldo se cricket sana haladi fawba yaroi oza alfred na Manipur gi MP oiraga Manipur gi wangang ni sat khraga Manipur gi sud ngangak ta targa di mado afaba MP ni haibi yaroi Nagaland gi wangang ni oza alfred to afaba MP ni haibi rakano football sana ba haiba mi mana cricket sana ba haiba yaroi da afaba adumain tawdana satli ba photo gi chap chaba photo ngang biu tawgada ba thabak tawbiu Manipur gi sudo parliament naina na ba hona ba matamda there are so many means wafam matang thamjage Gaurav Gogoina 30 minutes fangaga wangang ba yaraga oza bimon kaidobagi 30 minutes fangba yadri bano Gaurav Gogoina 30 minutes Manipur gi matang da wangang bado Gaurav Gogoi kanano Tarun Gogoi gi masani Tarun Gogoi habise kanano Manipur da Assam da mitomian sa mayam busilak patigi NRC chana laga hujik phawda Assam gi chief minister Hemanta Biswa Sarma na mitop sing khadong na hona bada wahal liba mitop khwaidagi pusilamba adugumba Tarun Gogoi gi masanupa Gaurav Gogoi na Manipur gi matang da wangang taraga di Manipur loiba tabane aduna Manipur gi maram da khangbi raba khangai raba yamna qualified oraba oza bimol na Gaurav Gogoi na ngang gi moto oza bimol na ngang magadi 30 minutes so we will appreciate aduna general gi type ngang bi ganu Hyderabad ta gi lakani na ngang ba ya Suresh mai namtang loge matam je yamna silaktre question namtang hoge Suresh ta Suresh tai ko Suresh tai ko ta jai tamo kanyo le khoi Suresh nu jai gi da khoi Manipur gi hojing lei ba issue jai tare khoi illegal immigrant aduga su militant da lei basing sinane na hai bi Suresh na jo sa matang da su militant sin da problem jo helagadi makhoi gi mathakta kari kari action lokhat ki bala rage kari kari action logado no yam thuna masi action lokhat tri kai maram gi no simtang hai bi ramai namtang adu lo chalo yar ai thamjage su gi mathakta action log da ba hoji pok su extend tawdre jima clear oi bi ro ba da yafba extend tawbagi notification leitre ba ai marum na ngasai puthok ko mamang sei gi extension ne ba February 29 da loi khama adu gi matung da no official extension of su agreement simako adagi su gi matang da action lo ba hai se da yafba koi gi tongan ba ministry singi adu kano joint secretary natraga security gi officer sing na su adum public domain da hai ki ba leirabani hojik su da leiriba sing ase da ko masing thiba hauba adu to ba mayam yaure adagi NIA na su gi khut yaure se already adum yam clear ka ta thamgre hai tare ko aduna sigu mayam sina takpadi su da leiriba mara leiriba sing su organization sing adudi matam chana adum serak pirani aduga koi cabinet su decision ama lograba male if I'm not wrong id su da leiriba organization kharasi koi terrorist ne laukthoni gaina koi Manipur state ka menaga cabinet decision lokhiba leirabani hariba sing adu kari no haiba kanda ai koi na tawjaba action sing adu neba su oigera ama oigera misam hatpa sing adu de BJP lengang na lem na tharo ya basi honorable chief minister gi wasak ni aduna daya fava positively constructive suggestion PBU Congress na su adwa target we will appreciate Congress na soi kibadu soi ra habiu Myanmar marcha ga sign tongna madu sumna ba ngamna ba ngang badu de khoi nungai jade maram aduna Myanmar marcha na Manipur gi damak ta khaloi aina Nagaland gi khandu ba ya ba nate daya fava aina ai gi Manipur gi khan ga da bani Myanmar gi hokip tu na Myanmar gi khan da Manipur gi integrity khaloi aduna premanda yauba su gi ground run de yaujara ba taraga su sign tongno ba mi du di mito mian sani ha ba se Congress na yafam thoi aduna soi ki ba sing adu soire na admit to biu aduga hoje koina tawjari ba sidi mamang da soiram ba sing ado madu sengdong na ba clear oina ba gi damakta honorable chief minister na illegal identify tawbani border fencing torok pani FMR scrap tawbani ILP chanahan bani aduga honorable chief minister na pen da ba phongdok padi Manipur dagi thauna fana lauramaga board mamang da Manipur santi porakani Manipur da relief camp da lady sing thamani ani gi manung da marim da hanjalan gane airamba lauram sing aduna border gi matang da wangang taba parliament da FMR gi matang da ngangak taba NRC gi matang da ngangak taba illegal immigrant gi matang da ngangak taba do madudi taseng na kori su da wangang dre haibado haibani masida Congress na lana upam thokte amadi masida Congress na allegation ni khanbi gano haina thamsage
Logre Suresh Kumar ai dialog matam yam nakam Suresh kenyo da khoi bangkin to yam laksa ki bangkin khoi Suresh Kumar hai yam da response pini ngani maru ina tare Manipur irang le amdra gadi congress vote karam hoine am chauna claim am tori aduga dress code khoi dress code se yam kana ju viral ori Facebook ta chung social media chai matang jaga kitang sengdok pa hai gadra hai biram aduga khoi gi congress na khoi gi maru go prajan khani kari maram gi damakta su agreement sign tormino aroi ba question aina mamangi round da haijaba su extend to bagi ahan bada ina pathok sagi bado madu su yadaba su pamjadaba su gi mayok ta yamna lepap manba BJP sarkar na February 2024 bhawba su extend tawramme haibane adu lan gi mamangi matungi wanate aigi do sequence ta karigumba ama message ama pige haidana thamjaba wafamne lan mamangi matungi wanate 2000 kaya dagi no center da BJP na paire ise 2014 to huzik 2025 phausi BJP sarkar ne center da BJP na taseng na su ya da ba congress na sign tonaram ba su se masi ya de pam de haiba taragadi 2014 de 2025 phausi BJP sarkar ne masida su kari gi lauthok tabano Myanmar macha Myanmar national ama su sign to da yawhallamme haidana chahi chupa Congress ta charge tawraga leigadaba muhutta Foreigners Act palaga BJP sarkar na state ta su BJP center ta su BJP sarkar na karigidamakta Myanmar national ne hai taragadi madu makha taba sarkar moina paihauramni na moina khangba taragadi yadaba potu Foreigners Act ki makha da ngasi pharaga keno tawthoktabano karigi action lawdabano su lauthokpra haisu lauthokte aduga extend tawde su hai extend tawde haiba potto akoi kanagumba xyz kharna hairaga hekta yaroeba official notification ama tho aloba extend tawde haidana verbally hairaga yaroeba adagi akoi ngasai haigiba cookie illegal immigrants cookie terrorists congress na nong mata pande moigi machindagi nong mata panba ngamoi makoidi tongana mari leinabanina vote meada adu haibado akoina hainingidi Bharat sarkar na hana terrorist ne na amtang lautho alo yam guts leina sarkar na terrorist ne na lauthok tana akoina swaida terrorist adu adana panglaw lawrga yaroeba government of India na terrorist ne haidana amutang hana declare to halo si BJP sarkar na ngamagadi akoi khuwa khoge appreciate toge adu dinatte aduga swaida kanagumba mioi khuzok khara haraunaba akoina akoigi e chubo oina akoi mai chubo oina akoi keno tobududi yaroeba ado terrorist ne haiba taragadi kaidobagi terrorist me amna tawriba thabakse dum yenga leiriba kaidobagi action amta lawdriba adagi ngasai sudo amok assembly da unanimously akoi decision lawminare su abrogate tawbada yanare na haire haireba matungda amok sudo lauthok ani na haigra matungda amuk akoi HPC D da 6.27 crore amuk sina 9 July 2024 da amuk paisa se pithok lerameba su chatna roi haiba matungda su da paisa piramineba adagi amuk akoina hangningi sina mathang ai tentak na sengdok jarake Sri P Chidambaram na Congress ki akoi gi P Chidambaram na Manipur gi matangda ahum thokba adu thokba haidana mana X da post tawrakibado madu BJP na hanjan charge tawraga leibase aikoi gi di mamang da aikoi na Congress sarkar gi matamda akoi NSNIM gi Sri Muiba Manipur da changakpa yaroi haidana center gi instruction phanyam akanba leiraga su Manipur sarkar gi akoi tawham thokpa thabam tawgiba changhal lakhi deba adumaina center gi AICC gi mi phana oisnu magi personal post ne mado party gi akoi keno statement natteba aduna akoi somda Manipur gi Congress leaders sing honorable CLP leader party president tawre har kanda kodakta akoi ada phone tawre haraga yaroi noina adumaina Manipur gi matangda akoi deeply understand tawdana adumaina akoi da hangamdana adumaina tawbe yabra lauthokadabane na lauthoan giba main concern di Sri P Chidambaram na X da post tawrapadu natteme main concern di karino har kanda lenga ki mapu oiriba thobu oiriba Manipur sarkar gi luchingba ningthau Manipur gi chief minister na Manipur gi mafam sinba thumna chatpa ngamdabase masine ba leibak sigi core issue se Manipur gi chief minister na leibak ki kachin koya mafam khuding makta chatpa ngamma kanda Manipur gi irang loi neba Manipur gi chief minister na
kachin kuya mafam sin bathung na chatpa ngamdaba se masi itself se masi is the core issue neba aduga amuk BJP itself is the core issue neba karigino maramde ngasai kuki gi MLA tara dugi mathakta action lawdaba haibase masi irang khamdaba ga chap manayeba loina kuki gi tariba kuki inhabited area khudimokta Churachandpur Kangpokpi da amada chatlu haiba natte tawbadang bu lengak paimin riba makoi tara dudi kadai da no phaminaraga wari watai saminare harakanda makoi pukmen paumen naraga understanding level amada table da dialogue process tawrak pakari kaige haibane makoi tara du phajana wari sanabangam akanda makoi karigumba khara akoi on the right track on the right path lakpangamni haibase masi BJP sarkarna khangdeba adagi amo kari haibi masai akoi Manipur gi outer gi MP Sri Alfred na akoi Manipur gi matang da ngang gi di haidradana kaidobagi da makta akoi Nagaland gi pallibano haibado akoi speech to pachana akoi BJP da akoi amuk ka hanlaga tahanninge maakna haibase akoi atenba matam kharadu da maakna haibase akoi gi Constituent Assembly da Constitution discuss tawkiba matam da 1949 da akoi adumain tawkiba matam da akoi India sigi part kaya ama matam da India haiba nation sigi part oihide haibane aduna constitution si masi kano tawrakpa matam dadi akoi gi matang dadi kari khanabi gibno khanabi dabno haibado akoi khanghaudre akoi gi forefathers na so akoi na su khangde matam da kari khanabi gi haibado because we were not a part of this nation ado haiba phunimok se mana Nagaland gi matang da palli dudi kari gino haiba matam da unemployment highlight tauba from the finance minister target tauna ba hotna ba akoina madugi significance to manrega se forcefully akoi kaidaw halle haba matam da akoi paisa se asuki matik manrega da sanction tawrokadaba paisa se huge amount of akoi gi fund se kakthagi ba BJP sarkar na maudagi force labor tawre haira kanda micham praja do sokpadagi ne haidana mahakna highlight tawne ba mahakna phongdokningi ba potu karino manrega gi leita laira awa ana mayam unemployment problem chauna solve tawriba leita laira mayam bo sujan nomjabam pibiriba manrega se masi gi fund kakthagi bajuna maram oirakana sumaina awa ana kaya amata halle force labor kaya am yawhalle haibne ba artha se aduga Nagaland gi maram da wangang banateba matam du da mo otingi akoi gi 8 civilians akoi leihidabado adu mana condemn tawbane adugi makha tarakpada mahakna kamaina condemn tawe haiba matamda yamna phajabane mahakna haibase many amendments were required haibane Indian constitution ji hujik semdok sadokadaba mayam lei haibadi one such amendments that happened in 1963 was the article 371A for the state of Nagaland haibane matamduda mana Nagaland gi yam pallubai wanate haibadi mana attention draw tawni si kada wai area da no haiba matam da Manipur si usik thawai da badawna noina Manipur si India gi part ama natabra matam da nogi constitution semba matam da ekoi Manipur si nogi part ama koi hidabani na nakhoina adumaina akoi jibo tawbiya bra aduna amendment yam darkar lei India gi constitution ji haidana makna Nagaland da mana example pi re haraga adugi article 371 dune aduga 1971 da article 371C of Manipur do ani ji pallaga haibane ba aduna our nation is a plural nation that constitutes pluralism haidana ma ki speech to the haibane adu sigi potse amaga mana Manipur gi matang da palamde haidana BJP na haibi bado ai haijarake kaino hai matam da those children and women cutting across community lines they have lost their lives they cannot be victimized for a cause of which this country or the state cannot handle Manipur se noigi kari mayam tawna baduda noigi foreign policy soibadagi ne khangde noigi some personal benefit kharagi damakta larger interest India gi oina Manipur mangjaraga su India gi kari kanaba leibano adu maina tawraga noina noigi kananaba kharagi damakta Manipur gi praja samjaraba civilians kyabo noina victimize tawba yaroi haiba arthadune ba sidai da phongdo ije maki statement sida aduna is my nation so weak that you cannot protect the lives and property of the civilians there in Manipur. Si Manipur gi matang da wa pukhati haidoribra mahana kari hai this is not a war against either party be the treasury or the opposition this is a war against the humanity in this country mahana BJP da leader of the house da hai say please wake up speak to your people
all you have to do is see how difficult it is, but for our nation, you are only talking of economy, about the third largest economy, but what will your economy do when there are no people have never? See, ada terrorist, adagi illegal border mayam tawar lay biya roiba. Sida adong kimatik phajaba mayam maneba haiba mayam se. Masidayda akoi karimta tawdre hai taragadi. India haiba laybak se. This country must hang its head in shame hairine. Sida loirabane. Sida asok chawba akoi mighty nation ne hairiba adugumba third largest world largest economy oiraknaba rank 3 chalaknaba gidamakta akoi adugumba lamjenda yawriba akoi gi military might ta akoi rank da leiba sigumba leibak amana pikraba Manipur gumba state amada thoiba problem machak si ama bawa solve tawba ngamdaba taragadi makna ngangiba mayamdo kari wahan thok leibage haibaduneba akoi congress ki MP na phungdo ise adu sigumba mayamse ngana makhata na hai it is my right to ask for justice haidana. Why is it till today that my prime minister ngasi bawa visit tawbiraktu si karigino haibasineba aina hangbadi karino harakanda BJP da su yadaba BJP na 2014 dagi 2025 phawba center da sarkar leiraga su congress na tawrambane di hairaga kaidawbagi da makta su si chatnara no haidana state BJP sarkar na takna bangam dabano adagi lauthokta thambano sugi akoigi Myanmar national yaure hairibado madu masi bhawba karigi action laudabano logi matung inna Myanmar national yahollami karigino hairagadi ma lauthok uba yaroidana lauthok to idusu sarkar pairiba ruling da leiba BJP na tawbigadabne opposition na tawgadaba natteba hairiba mayamse adagi yengo akoina handak vote kari sisu MP ani sina vote kari se akoi BJP akoi kaino na congress na akoi campaign tawrubadai ne hai campaign di outer gi MP na outer gi area da campaign tawjaba tabane mi unaba tabane praja unaba tabane ado hairiba khuding makse akoi court ta akoi judicial custody da leiba ngaktane ba SS haukip na akoi kaino tawraga pirambagi CMM se si kaino tawraga leine ba subject kari haige haibo Amit Shaji da piramine a humble representation of Mr. SS Haukip, chairman of UKLF, United Kuki Liberation Front, an organization which is under suspension of operation with the center and state government. Hairaga Sidaida, I Koiga Noiga Yanakiba, understanding Lainakiba, Adugi Matung inna, Hairaga Sidaida, Yawi never see epidemic ne, Queen Hazen Bayaba, Port Nateva. Adu CC Adugi Port of the Yara, Port Amaneva. I see the clear of the Toxaga Kaino Harakanda. Asugumba tawgadaba immediate step mayam si tawde suda paisa pisalame khaktangangaga leire congress na hai suda paisa pisalami se su chatnadre su pamde haraga suda paisa pisan bayaba nateba su chatnadre makhata na extend tawdre haraga kaidobagi suda paisa pisalibano aina hainingidi noina congress na sign tawnaramba sugi militants kuki militants mayam duna ne ngasi nongmai kapthara aga mi halisi haina BJP na haibibado aikhoina haizarina nongmai kapthara aga mi hatliba militants mayamdo phajal laga thammo haiba mafam chana hana congress na palingai matamda thamambado maina kapthara iba khulai nongmai mayamdo tap phajal laga lausal laga magi thamamdo da double lock torga seal tor thammo ba kadai dai nongmai na kapakpano yengse haibane akoina haijabade asigumba mayamse tawde adu mamangda akoina amagi wana kenegi leader thangboy haukipse Masina kari tawrame election mamangda akoi loina proof leibane nemsa kip gengi honorable minister BJP gi nemsa kip gengi loina base thangboy kip gen se mase Kuki National Front ki president neba militant group amai president neba tawri myam se aduna haiba myam se sawat na raga marak sida singju saba neba BJP gi cabinet minister oiriba MLA oiriba BJP gi som side ki myam se masi yengaga leiriba wahi amata haiba ngamdabase masineba laibak yam thirise aduga ai gi simatam ni amani yari matam di almost less electram ni ai adum lo sanjage ai isam na ai line amani khatang haija hoge tawbane kaino se ai khoina kari haini mingsen se mingsen yengba matamda ai khoina isagi ai mubaje ai mingsen da do muna tani ba kaisu ngau thor oyeba ai sakthi ba ai mubase
ꯃꯤꯡꯖꯦꯟꯗ ꯑꯩꯒꯤ ꯁ꯭ꯋꯥꯏꯗ ꯐꯠꯇꯕ ꯑꯃ ꯄꯛꯑꯁꯨ ꯑꯃꯣꯠꯄ ꯑꯃ ꯄꯛꯑꯁꯨ ꯃꯤꯡꯖꯦꯟꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯅꯦꯕ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯃꯁꯤꯅ ꯃꯤꯡꯖꯦꯜ ꯑꯃꯅꯦꯕ ꯃꯁꯤꯅ ꯃꯤꯡꯖꯦꯜꯅꯦꯕ ꯁꯔꯀꯥꯔꯁꯦ ꯃꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯃꯤꯌꯥꯝꯅ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯄꯥꯝꯃꯦ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯃꯤꯡꯖꯦꯟꯁꯤꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯊꯛꯇꯣꯔꯛꯀꯗꯣꯏꯅꯦꯕ ꯃꯤꯡꯖꯦꯟꯁꯤ ꯀꯅꯥꯅ ꯑꯣꯏ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯄ꯭ꯔꯖꯥꯅ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯄꯦꯟ ꯄꯦꯟꯗ ꯑꯄꯥꯝ ꯄꯥꯝꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂ ꯇꯥꯛꯄ ꯁꯤꯃꯗꯤ ꯌꯥꯏ ꯁꯤꯃꯗꯤ ꯌꯥꯗꯦ ꯁꯤꯃꯗꯤ ꯂꯥꯜꯂꯦ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨ ꯁꯤꯃꯗꯤ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯁꯥꯎꯔꯤꯕꯁꯦ ꯃꯁꯤ ꯃꯁꯥꯗ ꯄꯛꯏꯕ ꯑꯃꯣꯠꯄ ꯄꯛꯑꯦ ꯁꯤ ꯂꯧꯊꯣꯛꯑꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯣꯠꯄꯗꯨ ꯃꯤꯅ ꯅꯣꯛꯅꯔꯛꯑꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯃꯤꯡꯖꯦꯟꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯁꯣꯁꯥꯏꯇꯤꯁꯤꯗ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯁꯔꯀꯥꯔꯁꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯗꯨ ꯊꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯇꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯃꯤꯡꯖꯦꯟ ꯌꯦꯡꯅꯤ ꯈꯪꯉꯛꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯔꯀꯥꯔ ꯑꯃꯔꯥ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯑꯗꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦꯅ ꯍꯥꯏꯅꯈꯤꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯔꯀꯥꯔꯁꯤ ꯕ꯭ꯔꯦꯟ ꯆꯣꯏꯔꯕ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯑꯃꯔꯥ ꯍꯥꯏꯈꯤꯅꯤꯕ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤꯗꯣꯝꯗ ꯆꯪꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗ ꯅꯠꯇꯦ ꯀꯩꯅꯣꯗꯣ ꯌꯥꯏꯐꯕ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯃꯇꯥꯡꯗ ಶ್ರೀ ರಾಹುಲ್ ಗಾಂಧಿನ ಕೈನೋ ತವೆ ಹಾಯ್ಬಸೆ ಶ್ರೀ ರಾಹುಲ್ ಗಾಂಧಿನ ಅꯩꯈꯣꯏꯒꯤ ಹಾಫ್ ಶರ್ಟ್ ಲಿಟ್ಲಗ ಪಾರ್ಲಿಯಾಮೆಂಟ್ ಹೌಸ್ ಮನುಂದ ಲಾಗ ಕಾನ್ಸ್ಟಿಟ್ಯೂಷನ್ ಪಾಯಿರಗ ಕಾನ್ಸ್ಟಿಟ್ಯೂಷನ್ ಯಾಮನ ನುಂಗ್ಸಿಬ ಸಾಯಿ ಖೋಟ್ಲೆನ ಬಿಜೆಪಿನ ಹಾಯ್ಬಿಬದೋ ಕರೋರ್ ತಾಬಾ ಡ್ರೆಸ್ ಸೆಟ್ಲಗ ಕಾನ್ಸ್ಟಿಟ್ಯೂಷನ್ ಪಾಯಿರಗ ಹೆಕ್ಟ ಕಾನ್ಸ್ಟಿಟ್ಯೂಷನ್ ನುಂಗ್ಸಿಗದಬ ನತ್ತೆ ಅದುಗ ಮಸಾ ನಾನಾ ಕಾನ್ಸ್ಟಿಟ್ಯೂಷನ್ ಪಾಯಿರಿಬ ಯಾಮನ ಚಿಂಗ್ಲೇಮ್ನ ಕೋಟ್ ಸುಟ್ಟಾಯಿ ತೌರಿಬ ಅತಾಂಗ ಲಾಕ್ ಪೀಬ ಕರೋರ್ ಪೀಬ ಕೋಟ್ ಸುಟ್ಟಾಯಿ ಲಿಟ್ಲಗ ಕಾನ್ಸ್ಟಿಟ್ಯೂಷನ್ ದಿ ಖೊಂಗಾವ್ನರಗ ಕಾನ್ಸ್ಟಿಟ್ಯೂಷನ್ ನ ಪೀರಿಬ ಚಟ್ನ ಕಾಂಗ್ಲೋನ್ ಚಟ್ನ ಪಥಾಪ್ ಮಯಾಮದಬುನ ವಯೋಲೇಟ್ ತೌರೆ ಹಾರಕಂದ ಕಾನ್ಸ್ಟಿಟ್ಯೂಷನ್ ನುಂಗ್ಸಿಬ ಸಾಬದುನ ಕಾನ್ಸ್ಟಿಟ್ಯೂಷನ್ ನುಂಗ್ಸಿಬ ಕೌರೋಯ್ ಕಾನ್ಸ್ಟಿಟ್ಯೂಷನ್ ದು ಟಿ ಶರ್ಟ್ ಲಿಟ್ಕೆರಾ ಕರಿ ಲಿಟ್ಕೆರಾ ಯಾಯ್ ಕುರ್ತಾ ಪಾಯ್ಜಮಾ ಸೆಟ್ಲಗ ಖಕ್ತ ನೇತಾನೆ ಹಾಯ್ಗದಬ ನತ್ತೆ ಪೊಲಿಟಿಷಿಯನ್ ನೆ ಹಾಯ್ಗದಬ ನತ್ತೆ ಸೆಮಿ ಫಾರ್ಮಲ್ ನೆ ಮಹಾಕ್ನ ಸೆಟ್ಲಿಬ ಡ್ರೆಸ್ ತೋ casual ne kaisu kaide madudayda adu haiba sidayne aina haijaningbadi aina harakanda aina ama losanjarake aduna constitution khongaunariba bjp na karor tingna lak tingna atang ba dress sesalaga constitution nungsi haibadudi yaroi makoina seliba dress mayam do mado public ki property ne public ki paisa ne praja miyam ki paisa ne haibasisu makoina kaudaba phai aduna never judge a book by its cover haibado aduna sumaina laibaki issue sida focus tawgedi haidana manipur gi honorable chief minister na sigi critical juncture sida rahul gandhi gi kari dress setli na panaraga laibado rahul gandhi senaraga layo haibnate manipur praja senau manipur praja gi awa ana taraba mayam se masi ko allo haibneba dress panaraga layo haibnate da akoina haijabade ai sumaina okay bangkin ko samtang amatang walor bangkin yes or no tang habiyo manipur irang leiram maram moyaga congress na board kabane se so mean that yes or no no it is completely wrong it is the explain to bagi di matam masi false allegation of bjp ne haiba nungai bagi damakta adu ai sumaina haijagi matam leirabudi ai explain to yai leitabane masi false allegation ne aduga masi bjp na tawruba mayam do madu khangakpadagi akoi makoi ga keno tawkidabane haibase masi miyamna loina khangnaraba potne da aduna makoina adumaina charge tawba taragadi mamangi election da thumping majority oina bjp na landslide victory karaga oiraga masidaida sarkar paire isidi moi akta kuki inhabited areas mayam da makoina yadre hairiba niyom lana changjalakpa miyam ne hairiba kuki illegal immigrants mayam du loina maduna vote piraga kuki punamaktage helaga moina bjp na sarkar paigrimneba matamdudadi aikoina moi kariyana ruina akoi kaisu haigideba YAIPHABA matam khidang pibiro congress na vote kandana aikoi understanding ama leibagine haiba makoina thumping majority karaga nakoigi political solution purakani nakoigi mating pangani haidana yana thokurdana leibak wathok oiba parliament da nilliba mayam do madudadi kaimta haide adu ngasai Sri अखोई एमपी ओजा बिमोल अखोई जमना वा मिने खरदा ngangaga kaidobagi अखोई असम की एमपी श्री गौरव गोगोइना बुंगाय अमे हेना ngangi no हाइबदो अखोई पार्लियामेंट की नॉर्म्स म्याम लै माना डिप्यूटी एलओपी ने ओरिसि हुजे
deputy LOP amaga first time karakpa MP junior amaga akoi manade aduga issue pukhat ke haiba matam da so akoi hairiba mayam se masi BJP na Manipur gi issue pal agadi akoi always neglect tawnaba kakthatnaba dum hotnai haiba se okay thank you miyamna loina khangnar ba thank you banking bank YAIPHABA zikido Suresh YAIPHABA kuncha ngudung pirage response to the second kuta de 1 minute ko malok sake ausi marup ki deputy LOP gi do marup parliament da deputy LOP da natraga kano da opposition gi leader da matam yam pi gidana haba karam rule number da yawge tum thai piro there is no rules like that no even only thing is lobby tawnaraga nate lobby tawnaraga matam yenaga do no it's not about magi seniority nate ba mi du gi seniority da laite ngasi gi discussion ji loisan gi tar di aina mu khumhaudana aidu khangdana ngangsan ba man kharni haibani da no adugi mante rule number 2 khangning bai ni ko aina haijari do maro adugi rule do aina haijari di lobby tawbada business advisory committee da opposition yaudabra garu gogoina manipur gi matang da ngang ga haibada yaraga ojabi mo ne yade ga haibada adom da channa gumse ba aina hari se garu gogoi jo kanone congress ne ba ojabi mol ju congress ne ba but lobby tawraga gaurav gogoina manipur gi matang da ngang da bugi saru masa nariba manipur gi mute oriba masa na ngang bane na phaiba adugi lobby du di congress manung da tongnagadaba lobby ne ba time yen na badudi maduda speaker na kaisu hairo oiba ngasi congress na phanggadaba saruk tu manipur gi matang da ojabi mona loina nganga lo hairaga di leader of the opposition Rahul Gandhi na ayaba piraga di loi nganga kani aina hajari se natraga kanona gor gogoina ayaba piraga di nganga ni madugi lobby do no adugi lobby no congress na time slot pigani mi da piroi party the time slot pi da mane parliament MP da junior senior haiba lay adu aina ngase junior senior hanu oiba targa su gaurav gogoi is not a senior mamang da phamba mayai da phamba haina lay ri ne BJP na ay kanong maning mamangi wari na it's not about naiko ada ay ko da ya fa sim the clear oise ba maning mamangi wari nate matam phangbugi wari nai na hadise adu daraga di naiko kanona oza alfrena kanoda July gi tang taraga December gi tang tara mari phangi duma senior oi bagi raba nate na adumaina it is same prajada land se kampi kano ba one thing tabio nabani ne 30 second statement on pipiro yar Suresh Kumar pipiro mari dan tabida ayana pirage oi hujiki parliament du kano tawrasi ai marupta ai maru question do charge oina tawbas nate ai understand tawning bagi ni ko ai khoina haining base su tawrame phadriba karigino adu tor paisa pidriba ke July da paisa pigi su gi paisa je karam kan da pigi da ga habdi marup ne khangam gani July da piri paisa do karam kan gino ju khangam mani adum da February 29 bau 2024 bau su channa me sima clear oi biro adu dagi makha ta na sanadri habne koina haijari siko adu ga paisa pibaji February gi do ek February tha da pibra na traga tha khara sonda bra habdu marup ne yeng biro aduma marup da report leramani khale last only 20 seconds aina haijaning base अखोई BJP की कुकी MLA हाइरी दो मखोई दी पर्सनल इंटरेस्ट न तबराबा पीछे द बरंगी न मसाना ngang बने हाइबा कुकी के सेपरेट ताली बे MLA तरे न ताली दो BJP न ताली कमाय हाइ दिनो पीछे द बरंगी पोस्ट नि मसा की पर्सनल पोस्ट नि हाइ यार अदुगा कुकी के MLA तरे की दैट इज देयर पर्सनल डिमांड एंड हाइजर इज मखोई की पर्सनल डिमांड ने पर्सनल डिमांड ने मोगी दो दंके यम सांग दा मे अमद लोशन बिरो अखोई पी चिदम्बरम की वारी नतेदा लेंगाक से आई ngasai gi charge tawriba mayam ama harakpa mayam do ai loin to oge irang si loisan gi hai taragadi sarkar mathau tahan cha habne koina haijari se aduga MP ani se opposition gi MP ne MP da dum tainaraga koi solution purok ngamoi ruling da leiriba sarkar pai riba honorable prime minister da Congress ki MP na Parliament da Manipur praja miyam na amasung BJP sarkar na hayaning ba wafam haihogdre makoina akoina thangal haning ba issue thangal hogdre na khanba taragadi makoina chitha haure khalli ba wa mayam Manipur gi da makta Parliament da pukhat haningi ba wa mayam do pulak compile tawraga honorable chief minister na India ki prime minister ki manak na chatlaga punghai mata su minute 10 kun da su phammuraga ai khoina leibak ki damukta CC tawhanninge haidana Manipur ki chief minister na ngasi ba prime minister unaba ngamdri si karigino ba sarkar pai ba akoi ki ruling party da leiba miyoi sing na opposition ki manga opposition prime minister unade kana na hai grage banadi prime minister unade leite ko prime minister unade bagi leite kanda irang si loisan gi hai taragadi तौगदब थबक से सरकार ने ओपोजिशन नत्ते हाइबने अदुना ओपोजिशन दा ब्लेम तौरगा सोल्यूशन पुरक्प ngमोय ऑनरेबल चीफ मिनिस्टर ना प्राइम मिनिस्टर अमतंग उनबियो कांग्रेस ना तौदे खल्लिबा
थबक मयाम दो बीजेपी ना अमतंग तौथोकपिरो अदुगा लेबाक प्रजा मियाम ना डिसाइड तौजसनो ओके ओके अनिमक आई नुसिद इना अनिमक होय याम नुसिना ना हाय दा याइफाबसु याइने आइना ngamgodana interrupt tawon ba ya ba bakim na ngamgodana interrupt tawa ya da ba nungairi racing su nungairi ai नुसिद bai tamo Birendra matam bulai tamo Birendra meni manga mukti yagini ai tamo da haija ge tamo khoi ge chief minister ha gi wafam je hai tare mamang gi policy mayam sina hoji ori ba unrest ohen mane haje kai phamo chunggadan masi kitang da chunggadara adu at the same time hoji ke khoi ge political party ani Manipur gi chawa BJP Congress se amaga sum blame to leire ba instead of addressing the core issue focus to this kai maram gino aduga tamo gi ba session da immediate focus se khoi gi hoji ori ba lengaka aduga opposition da leiri ba lengaka gi role sina peace and stability se long term oina ba kari to mathau te tamo robe YAIPHABA yam nungai ngasi se ko aigi ina wanina yam phasa ba yam categorically mako gi opinion mayam ma miyam da thambire hoi chummi oza bimol gi matang su mama su mayam pangpan panare ko tamo wa pham amani katang thamjage I am not taking much time like they have taken adumaina de tawzaroi ko I want to say that with the support of Chandrababu Naidu of Andhra Pradesh and with the support of Mr. Nitish Kumar of Bihar, Chandrababu Naidu amasung Bihar gi Nitish Kumar anina political party ani sigi sadasya mayam singsina sawala kanda center da BJP ne luching ba sarkar se seme BJP ne luching ba kendra sarkar da lairi ba si Prithvi da to kematik maming sale tamona thamning ba wafam ma khaklei inauna haibigi buda the law of the wise man that is the fountain of life BJP na mayam habire Congress na mayam habire the law of a wise man that is the fountain of life hojikti si yoraba crucial oiraba matam sida situation si noma gi deteriorate tora pa some worsening or pa matam sida apaba wisest man amakaki call ain amaka puthopira ga makeup mirau khona thablaba mafam se amuktang santi purak na bawangang na bioba maybe in the parliament also from the side of the Congress also Manipur sida YAIPHABA May gi tarik ahum gi matung dagi tholakhiba irang sidagi Mori da leramba Churasanpur da leramba Kangpok pida Sagolmang da Pukhau da ama da leiriba mayam ko adagi Ziribam da leiriba singsi magi relief camp sing da loy hang da leiba ko relief camp ama khakti huji sathok sin sumya ya da dana sarkar na piba subject to correction ko lupa chama ga maudra da kayano per hecta kogi piba pasadu khak tawre raga kogi kam da jail da lebu dongna sahi ani muksi khangaga wana lerak leiriba masa masu larik tamba moirang da larik tamba Imphal da tamba atop mafam da tamiba masa masu jingsi metric prekha yoksalakpa adagi atop parikha sing yoksala erga prekha tharaga atopa class ama kakhalakpagi ming chanana bigi paisa leijadadana subam nombam leitadana ngasagi tengtha na woidana leiriba even masa bawda suicide ki tendency ga laktana kaidauru dono sumaina sigumba mapok sida miyoibo oina pok tok sarupudi pok tabana phare kaina khanjadana adugumba mafam amada ka hingzariba ana ye yawrapa matamda blood pressure gi hidak ama baw phangdadana kari haisige mafam duda moi makoina leiriba mafam duda sathok sachin yadana hidak pok phangdadana ko wana leliba mayam sing dugi yengnara kanda khanara kanda ko madugi solution ama puthokpina na ba kangthok pirakpa oiragadi Manipur miyam sina su hena pengadren khali then another thing YAIPHABA na haigibada aina yamna hainingba makakti leibako yam chumme bako if there is a good politician he or she apaba luchingba ma rajniti toba misak ama leiraba if they are not preparing for their next election
if they prepare for the next generation, in spite of preparing for the next election, lakadaba election jing juda akoina mai pang anabagidamata rajniti sum tawbal tawruputaragadi, in spite of preparing for the next world, next generation, tungda lakadaba mihorol samajing se masigidamakta yengaga aina rajniti gi luchingba ma oira kanda rajniti tawrumdragadi ko madudagi irang masu flare up to biyaba root cause amado soidan oi biyaba. If there is a good leader, he or she is to work to create more better leader. Mamang thakta lebiramba sarkar pairamba luching ba apau mayam jing dunasu makoina apaba luching ba mani hairagadi makogi mahut chilauba ngamba lamdam sibu kanglum masel laiminari ba kuding maksing se nungsina na chana sinana adumak lehin mangamgadoba apaba luching ba chama di makuju putopiram bayina madu deba miyam na pami base pura dalan sagiba yung kay adegi gari phajaba lanthum adom de nateba thaina mamang gi politicians sing na khanjaramba makoi gi kano di kari no ta di good deeds habeneba. Good human being never die habeneba. They must always be remembered through their good deeds. Akoina Congress or get a BJP or get a please do good deeds so that you must always be remembered by every generation habeneba. Lakana mirol kudimakna loina ningsing dun lehobiaba apapa kharadi tobiramoba. Please take a chance. Hojik Manipur mai cha ibneba. America da handak yum mai khara wildfire da cha kibado madudagidi Manipur da mai cha ibsina. It is more important. Thamoi da mai cha payawribane adugi mai cha padudi kasunateba. Som da mai cha ibsida kamain tawdana mase santi gi lambi mada akoi se khongda rakadagi haido BJP yam phai yam kan honei Congress so mayam torme madugi asoiba adom da sumnai na leradi mayam jing sidi kari oigada geba rule of leitraba rule of law se hojing mayam gi thamoida karai da no ne aina khanara abaneba hoi chummeba ngasai ngangna gi ba mayam ma lei ko jiribam da thoidaba taba da nuai taba ngasi bawu da thamoi sida ting chongdana numitu sum ugurubada mitchida sangang sangjana kanagumba kharagi thamoidadi adumak ningsingduna lehoba thodok to thokpada chenagi ba mi singdo rule of law leiraba adodi phabiro punbiro ko pakang macha amaga leisabi macha amaga akoi moirang lomgi singlom side amada mangi bidigi ngasibo mafam khangdana leiriba kogi kumbi gi wat lambe leiduda kogi kari haijege phau yeibagi khudap khomdana leiringa da nupi mano maina kapdana ka pange ba adu mayam to phabiro ba dusu akoi na haijari di I am not talking against the ruling party adugi nate ba ko mayam na pamjari bise rule of law se lehen biroba breach of law se ain lebak se gi ain se masindu singara agadi it may be from BJP, it may be from Congress or anybody else. If they commit or if they works above the constitution sambidan mawalog de dana thabak tokhala agadi madu bawdi kankhala thambigano habeneba aduna aina loisanjarakpada inauna pibiba matamjigi loisanjarakpada aina thamjaningba wapamdi thodokpa tei nate Manipur se America da yummai chaki badudi kasunate adudi atopani ko hojikti thamogi oba mai chakpa makhak leiribaneba Manipur da nomanatra nomadi santi porakhibi yayaba soidana porakhibi yayaba marai sai thahoraba karigumba posak khadadi men khatpada ngamoidoineba ko aduna santi habese porakragasu mapa kauba phangaudraba landa sigraba masadu amohana uba phangdraba mama mapa singi mathamoida lanji kamaina loi haugadoinoba makoi dumba mayam amagi ningba kairaba mayam singdo madugi damakta yengbira kanda luchingbu obiyoba madugi koknabado madugi damakta luchingbu oirerga represent tobiraga mafam kudingda any social media da ko social platform da public domain da perhaps in the parliament or assembly or somewhere else madugi damakta aphaba wakal ama thambiramu politician haibasina ne miyam punamak sigi oiba system ama policy ama puthokadoine ba economics haibasina sel thumgi lamda lakidori bne ba ko environmentalist haibasina environment sigi matang da lakadoine ba aduna politicians singsina please don't survive
on poll promises ko adugumba mayam ama thambirakanada miyam da rasniti tobiganu wabana khamthenge amaga hunnaba khotnaba ngangnaba please forget ngangnaba khotnaba tobiro hojikti please come to the point miyam jina wari base akoina kari tawrakanda amuktang di kon gadagi habado madu oinana bagi damakta be the wisest man ko khwadigi singba midu obiro ko ainu Sai thamjagiba the law of a wise man that is the fountain of life madumak oibiro khwaidigi phaba asingba mido oibiro aphaba aindu puthoro awana je koknanaba pambai ama puthopire ergane miyam gi pambom tingdana luchingba ma ogiba miyam na vote mikhal gi matamda thajagiba thamgiba singdo vote political party khuding makil luching masing ngak piraga miyam gi damakta pambom tingbiro haibase ayamba thamjage yam phase haiba tamu Birendra gi wafam duda tamu Birendra amadi Bankimchandra loina khoi Suresh Kumar bu khoi ngasi gi dialogue si mapung pham gi damakta kanna thakar phong dokchari thank you so much loina yang biri ba khoi puna mapuju ngasi gi dimatang ase losin jarage thank you good night